yam akan ba bom kapna kraba matungda ngasi hosukai mamang lekai da oihoriba hujiki hojiki phibam amta update tawjarake ngarang akan ba bom duna kablak pada akhoi gi sidane tarije sidane tarije kayam luna changge habado sigi bom jina tarak pada kayam luna changge do si khoi gi maitai gi yumda akhoi gi maitai gi yum ta na kapa ine ba se maitai gi yum ne do si sidalai to akhoi si mi leina ram ne ba si yum je aduga na hujik tarai ba bom jina sidane ba lei tarai je kayam akhoi tasena khoina akhoi kana kamai to do no ba se si maitai gi yum ne si maitai nahan changna ba yare na changura ba ne aduga changna ba yare na change inak na akhoi maitai na lei ba pham ji da tamna moina bom adudigi double blast haigadra yamna akan ba nungmai akan ba ni moina kapai je